Yam nuaizai. Orang kau dimang loin tay loin nungai. Hojiki ngasi ki sungai re, adagi mama nangi mama tu na ngasi hai ki sungai re, dum tari koi. Yam nuaizai. Hoi hoi. Tak pungtuk lagi tu pun. Thaga cari sarum saroga birakpa. Alhamdulillah. Naharup awang likai da leibiram balai khidraba khaisnam ibo singi mingda masa singna Diamond Radio da mateng oina lupa lising tara pibiram komon matam yorok pa hitare handaki hapta sida Diamond Radio da komon ga mari leina ba laikhidraba halaman singi makoi gi macha masu oiba singna Diamond na hona jariba ponoma ga sida nungsi biduna Diamond Radio da mateng pangbire so mateng pangbirukliba sigidama family aduga laikhidraba Naharup awang lekai de laikhidraba haisnam ibo singi imung manung macha ningol sing haitare punna makoi macha maya maduna Diamond Radio da ngarang lakpi dana koin hona jariba tawjariba mayam awana da mateng pangliba mayam ase khalurga nungsi jadana komona se mi pun me yadrabanina imung manungi asigumba thorum asi Diamond do ina pangthok jarage haidana sumaina pibina mamang thak tasu yam yaukre ngarang nahan su family thobal degi macha ningon sing pulap laktana tingbang biramba hanana thagachari sorakhaibam tombi nomaitem sakhi premi pachom lamding jarapur mateng pangbiramba Masigi internet yadaba nungai tabana maram oiraga thorom sida YouTube live streaming da tabiri basing thokno nungai ramaro dubu internet yaudra sini karim to pailete hada internet khone season internet ohum haidare ohum si manungda hauzik Airtel mok season raga khraga tawjabani aduga hauzik ki oina siso kitang sig oina khra nungai tabadagi haitare anyway nungai taba inconvenience oiraba sigumbagi mong khra sida mayam nga pigani radio da tabiri basing nadi saruga bibi Thorom asida call ngaijari call fangdaba singna thorom sarok yabiyo YouTube live streaming the library for singer see the net yadren loin habire kudong chada basigi da mutang api gani Rani Bilal sang them Beman Devi Tamfa PS Toibi net se yadram ni yadren Praneshwari Kundrakpam Ligla Thagachari Hello, Minga Madelek from IBC. Thar phone tawjariba ya ken tha khongbal dagi thapam ja de sini. Taram nokchari. Khar sum phungduk te ning dana tawjar pani sa. Koi
ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯁꯩꯁꯛꯄꯤ ꯑꯐꯥꯎꯕꯤ ꯏꯃꯥ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯩꯈꯣꯏ ꯂꯥꯏꯟꯁꯤꯗꯩꯗ ꯇꯤꯡꯉꯤꯕ ꯀꯦꯕꯜ IS ꯑꯃꯗꯤ ꯏꯝꯄꯦꯛꯀꯤ ꯀꯦꯕꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯕ꯭ꯂꯥꯁ ꯇꯧꯔꯒ ꯊꯥꯗꯠꯂꯝꯕ ꯊꯦꯡꯅꯖꯩ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏ ꯄꯥꯎ ꯐꯪꯅꯅꯕꯅꯤ ꯃꯁꯤꯃꯇꯪ ꯂꯅꯥꯏ ꯑꯣꯏꯅ ꯌꯦꯛꯅꯕ ꯂꯩꯔꯒꯁꯨ ꯀꯦꯕꯜ ꯋꯥꯌꯔꯗ ꯇꯥꯏꯅꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯥꯎꯊꯣꯛꯆꯔꯤ ꯁꯥꯔ ꯍꯣꯏ ꯌꯥꯝꯅ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄꯤ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯆꯍꯤ ꯌꯥꯝꯃꯦ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯕ ꯋꯥꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯈꯪꯗꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ngasi COVID-19 maram oidana laikhidre pung 9 minute khara chalakpa matam yam nungaite amarom dabudi aduga manipuri gi sei pawba sa amani mayamna khangbiri adugi mathakta mok ngasai ka kana haibiri wafam do tara da plus na sabthatle haiba wafam do madu aidi cable network se tawroga haujarak pani haitare matek khara dum matek aiji sahi pathoro di am yame haitare 2000 dagi ai cable network tawriya cable network ai sagi oina lanai oina Khongjom Cable TV Network na hauji hauji aina seasonary YouTube ki channel se masi Khongjom Cable TV Network ta maming leiba channel du neba matam du gi seasoner khrabani aina aduga hairiba sida 2000 keno dagi amuk haitare ISTV ji koina muk samna na bana ISTV na kona la 2010 11 swaida masi dagi amuk ISTV samaga miyam da haitare imphal dagi koina maside kakching lom phawragum angak podani koina tara tingo honarakpase siam wara kharjani kaka do kaka no hojik plus sabthalame haibo wafam du tabada isada nokning bom phawi aduga aigi so haitare hojik khongjom da ISTV gi kano si loi leiri ba aduga aigi makhada thabak to biramba ngang singna thabak si chap lepkiba aino radio da mai onsen gi badagi aduga CJ hojik masi aiju siraga leirini but adu ngarang makta da mi wari sanai tawbungamba mi thulagadi ISTV si tobiu hinghanbiu haidana hojik se aina mayam da ai ngarang chu meeting tawjei haitare mi kharga hinghallo masi mayam hinghanbiu aina paisa phangge habenati mayam kana biu na maramdi masida khoi chelaga kairak pairaga go yum yum da samdana khoi honajare ini yamna aduna ka kana haibiriba impact TV amadi ISTV gi tara sabthat pirame haibdu tawbiganu haibse yam chumi kaka hing chupa toslai pare sang leiruk chani da ball world cup toring da chapthalakani madagi kakthalakani mayamna ne tara se mi gi kare haitare mayam yawe maramdi aigi du yadra kan nungai ba mayam se made ahing do muk samdorim ni nungdang da muk samdor angak pani da digam wa ba thabang ni haitare kaka thank you so much sabirak pasigi da mak ningsing jarak tane wari ma share tok jabani cable gi maram da haitare ko aduga cable da su siram dorom ni cable sem da ahing da studio manung da haitare ko akoi program sandokpam manung da mai sem ba haitare aina aduga khutsi da tap nap khidena chingdana ko aise sige dawni pura roibini maina chinga ko khut ka pungka karaga adu aigi matam da dai baba haitare ko ai pabungna pamung nakan da babung leiba puk hogalaga ina law badu da hogalaga baba na aigi paire chingthok pa haitare chingthok pa dai ji hingori ni haitare do 2008 ki October ki